अहानबदा मरुब पाउ पिजरी निंहन्नब तौदना कन्ना होटनरबदी तुंगी पुंसिदा माय पाकपा हाइबदु सोइदना ओइगनी हाइना खंगाबोक असेंबली कॉन्स्टिट्यूएंसी की एमएलए ओक्रम सूर्यकुमार ना फोंदोखरे लेबाक की थबक तौरिबा महिरोई लुप सिंगना लालहौबगा समनगनु मयेक सेंगना महिरोई ओइना लेयु हाइना एडीजीपी क्ले खोंगसाई ना फोंदोखरे मणिपुर इकंग थोकले हाइना लेंगाकना लाउथोकनबा इरावोट फाउंडेशन मणिपुर की माइकैदगी तक्सलकली यूनाइटेड कमिटी मणिपुर ना केक्रुपात जून 19 की थौदोकता लेखिद्रबा अथौबा सिंगी मफमदा लांगबन हैथा लेथा तमख्रे मणिपुर की कोविड-19 की अनौब केस मरी थेंगनख्रे असिबा अमता यावखिद्रे दीपा शामुराइलाटपम पोनी प्राइम टाइम न्यूज पिजरी हौजिक पाउ संदोक्ता पिजरी निंहन्नब तौदना कन्ना होटनरबदी तुंगी पुंसिदा माय पाकपा हाइबदु सोइदन ओइगनी अदुना माइरोई सिंग अमदी मिपुंग खुदिंगना कन्ना होटनबा मथौ ताई हाइना खंगाबोक असेंबली कॉन्स्टिट्यूएंसी की एमएलए ओक्रम सूर्यकुमार ना फोंदोखरे ngasi thobal athokfamda leiba district library cum youth center DLCYC gi taramangarak suba DLCYC award lisingani kunitho yenthokpagi thoramda athoiba mitung oina sarukya kiba MLA Surjakumar na laikai kunai amabu afaba lambida purakpada laikai adugi club organization association gi achoba thodang lai DLCYC na laikai asomgi tongan ba lamsing arts amasung culture education sports amadi mairoi singbu harau tayamna oktuna pukning thaugatpa haibasi yamna afaba maram chaba amani MLA na makhata na hai onlakpa chahidagi mahai basing sports arts and culture khak natana DLCYC na koliba mafamda drug mayokta drugs muthatnaba honabada miyoi singdasu award ama pinaba honasi mahaki maikaidagi angamba mateng pangani haiki state asida leriba MLA humfu asina magi AC singda kanana kari tauri kanana popi thari kanana drugs yoli kanana chari haibasi loina khangnariba ngakdani aduna MLA humfu sina chap manana leplabadi drug thingbagi khongthang asi hena mai pakani haki ngasigi award ken thokpa aduda DLCYC konba mafamdagi bosem gi class 10 gi mairoi kuntrani choi kosem gi class 12 gi mairoi kunma choi CBSC class 10 gi mairoi taret senior citizen ahum PhD degree award fanglaba oza ani aduga sanaroi kunma choida soul citation momento amadi selgi mana sing piduna pukning thawatki war against drugs laikai da content to no hona ba miyoi singa price fee na basu hona mina si hai na masi policy ko si hai na mai na panjake England na China da opium war to hi da China gi generation ma pura ma de Manipur de le praja myam sing laharo hogol de laharo myam sing gi phibam se le de drug ki launch da mai thi da generation ma de punga ma gi phibam de le bani masim tangri hoi punna ona mina si haidana club ki chinnaw singa appeal tawjari leiba ki thabak tauriba mahiroi loop sing lalhaubaga samnabiganu mayek sing na mahiroi oina leibiu haina Manipur Police की ADGP Law and Order Clay Khongsai na phongdokre wafam asing asi SP Imphal West की Conference Hall Manipur Police की makok chongba officer kya yauna pangthokhiba paumi singda unaba amada Clay Khongsai na haikibani makna hai haukiba tang tara gi ayuk pung 3:30 yankai mukta bada Imphal West की commando kambu amana akaknaba paw ama fangbadagi kurai kompal sajor lekai digi lona thingkraba UNLF की active cadre ama fagatki Farba miyoi adugi maming thoksom Suresh Elias Tombi Elias Pari hal chahi kuntra mapan apopa TH Kumar kawi hari mangondagi laptop ama point kuntra nipan gi pistol ama magazine amaga konana faki mak na haidorapagi matung inna mahak Englishing amaga chamapan marifutara tereta UNLF yauki Eastern Nagaland military training funky
mahaki MPA number 607 of 13 batch ni hari hauzik na singjamai dagi Major Umakanta gi makhada thabak tawbani haiba khangba ngamki loinana mahak na haidorapagi matung inna mahak All Manipur Students Union MSU gi advisor oibata natana advisor council gi convener su oibani hari mangondagi fagalaba pistol adu mahaki commander na masak khangdaba myoy amagi khutangda DM College ki Jain Dance Academy gi manakta 2021 gi November da sinarki bani hari ADGP Clay Khongsai na makha tarduna hai mahiroi loof sing asi naharol sing na influence tawrabra mahiroi sing mahiroi oina seng na laisi anti national oiba sing samnabi ganu mahiroi oidaba sing na mahiroi gi loof ta yawbi ganu haina appeal tawrakli Masi well trained cadre oiba haitare 13 batch aduga magi army number na 607 magi commander self star Major Umakanta magi makhada directly any kind of thabak si mana hire pai matung na tawbani Chhatra Sansthan kharasi naharol kharana prince tonanaba moigi advisory committee oigadra natraga advisor oina changsil laga tawbra natraga thawoina masida yawbra haisi we are yet to get the full details. If you are a student organization, be a student organization. Student oidabasu student gi organization de yawbi gunu student nasu student gi thawak oina phajana chathabiu Nakalamaromda Thobal District ki SDO na chatharakpa case amada sasinaba pata semba land record semdok samjin tawbangi matangda lengaki thabaksu tawba hauzik SDC channel da posting taba Mohammad Nasimuddin apopa tolangau kauba kyamgeidagi nupa asi yauna makoi mari fagatle hari thabak asigi mastermind Mohammad Nasimuddin ni hari lenga ki thabak tawba myoi singna asigumba thabakta yausinbasi yamna laibak thibani harasu ADGP Clay Khongsai na fongdokhi government servants oiba aduga smaina fake pata aduga land record manipulation tawbasi it gives a very bad image and very luckily these things have come up at the right time. These are unfortunate things, but at the same time the law of the land is there and they have to face what they have done. It is unfortunate that even a government servant is involved in manipulation of land records. Aduga fake pata issue tawba aduga masi maram nasu akhai ayamba area sida encroachment aduga sajinba simjinba mayam si lakpani MSU gi executive committee dissolve tawre haiduna MSU oidraba atopa lufta yawkraba mahiroi oidraba myoi kya amadi political party da yawkraba myoi kya amana MSU mungani haina lakpa haibasi yamna laibak thibani haina hawbizam salambana fongdokre MSU mayai loishang da pangthokpa pawgi mifam amada mahakna hai MSU da bom langshinduna mahiroi singda aki akhang pirakpa matamda MSU ni haiduna nomata laktraba myoi kyana ad hoc committee semle haiduna kaisu khangzadraba mahiroi kya meeting chatlusi chak chana bani haina puraklaga lakhibani hari ngarang sem kiba ad hoc committee adugi advisor da yauriba misak Laishram Peter hauzik puriba session asi khanbada election committee ki chairman oiduna mahak masamak na term asi pubagi files nakiba misak ni hari Amarom dangarangi thaudok aduda yawkiba Manjit Sarangthem asisu mapalamdagi lakpa university singna North East ki mairoi sing mapanda lairik tamhangani scholarship pigani haiduna chathaba company amaga thabak tawminarambada magi mathakta enquiry chathariba misakni Chalambana mahak masamak lengak na sakhangnaba oza ama oidri supnagi research scholar ama oirubagi angang sing semningbadagi lairik takpibani Vice President Oriba Laishram Athobana hai mahak lairik tamdabagi matangda makoida haifam thokte mahak lising ani tara mapanda dana manjuri community college ta digital multimedia technology da graduation tokre adubu masagi ayaba yauduna document pairam bagi damak FIR natraga court complaint tawragani haki ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯦꯝꯁꯨꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯤꯁꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡ ꯋꯥ ꯉꯥꯡꯂꯤꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯥꯟꯅ ꯑꯦꯝꯁꯨꯒꯤ HRD ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯖꯩ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯁꯤ ꯑꯦꯝꯁꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯁꯤꯅꯤ ꯃꯍꯥꯛ ꯑꯦꯝꯁꯨꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯒꯤ ꯄꯣꯊꯥꯍꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯈꯣꯏ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯝꯁꯨꯅꯤ ꯍꯥꯏꯗꯅ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯑꯦꯝꯁꯨꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯑꯦꯝꯁꯨꯁꯦ ꯂꯩꯍꯜꯂꯣꯏꯗꯕ ꯍꯣꯠꯅꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯖꯕꯤꯒꯅꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯄꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯔꯒ
ꯇꯧꯖꯔꯀꯥꯟꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯂꯦꯇꯔ ꯍꯦꯗ ꯊꯥꯕ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯑꯥꯔꯇꯤꯀꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤꯁꯤꯡ ꯀꯃꯤꯇꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯥꯟꯁꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯅꯣꯂꯦꯖꯇ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯅ ꯌꯥꯔꯀꯥꯟꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 10ꯗ ꯄꯋꯔ ꯑꯦꯟ ꯗ ꯐꯪꯁꯟ ꯑꯣꯐ ꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯝꯕꯔ 5 ꯌꯥꯎꯔꯤꯕ ꯇꯨ ꯇꯦꯛ disciplinary action against any member of his or her anti-union activities and tawdagi hairi miyusing ase aikoi loop dagi tantokhraba financial yamna lana sinarambadagi loop mari amta leinadraba adu mc dagi tantokhraba adu mission ngantani loina na aikoi da koina yamna lana prasad tawdi bai koi gi senior secretary matang je gs na akoi lokning bami lokto e luga moral assassinate tawgi haibasi yam lana bafamni Panba yai ngarang government employee na MSU ki luchingba oiba yaroi Constitution ki wangmada Vice President amadi General Secretary na MSU ki thaugai puba yaroi amadi aran babu sawatpagi damak lemhoriba Executive amadi Advisor Council dissolve tawre haina paugi mifam amada phongkiba laikhrabani ngarang nungtil DMU campus ta leiba MSU ki office ta Mahiroi Singh na MSU ki General Body mifam ama pangthokraduna MU ki Psychology Department ta 4th semester tamliba Laishram Robindro na hai hauzik MSU ki president oriba haubizam chalamba hariba misakase Naurem Birahari College ta lecture oiramba maramna leiba ki thabak tawgadoriba lenga ki asoiba puthokadoriba luf asigi luchingbana lenga ki thabak tawba yaroi Vice President oriba sisu qualification today amadi General Secretary na makha taba district branch sing khudak ta dissolve tawduna mahakna pamdaba myoi sing yawhandaba thabak sinabidanaba luf asi marai chaithanabagi maram ama oirapadagi apunba MSU Special General Body mifam ama pangthoktuna warep kaya laukre haikibani Mahakna hai MSU gi anauba term ama election tawduna semdri fawba ad hoc committee ama semduna MSU run tawragani Hana chanaramba MSU bu saktakpa yaba letter head seal khudimak thingzale haikibani MSU headquarter gi thogai asi thaupu gi ba khoi wasak gi ba sidi April tang ani da khoi keno tawjagi bani khoi wasak log gi me masigi MSU bu marai chaithana ba amadi MSU gi tongan ba branch unit sing bu khuda khodak ta tongan na sinarakan da khoi mahaku executive mayam amadi laibiri ba khoi volunteer sing mayam pulapuna pulaba matung da khoi hairi ba general secretary asi su lak thokle khoi gi hojik lairiba lakthokraba executive sing lakthobanina makhoibu aran ba tawbada saugalamiba akhoi leimoriba executive sing amadi advisor council sing asina aran ba bu saugale haibagi charge ta akhoina hairiba executive council amadi advisor council asi dissolve tawre aduga nongna hoji anouba MSU ki tam anouba ma akhoi pangthoktriba akhoi election tawrakanda anouba executive anouba afaba MSU ki executive taratri na saba si khandri fawba interim period na akhoi interim period sida akhoi ad hoc committee ma semjarakanda ad hoc committee duna akhoi MSU run tawragani Masida MSU bu saktak pa yaba letter head natragana silna chingba anything koi MSU gi mamang da sanna khiba hojik lairiba khudimak tu akoi khudak da ki thinjare Nong matam chana amadi marang kaina tadabana maram oiraga Manipur da ikang thokle Lau panba ngamdre laumi sing makok da khud hapnare haina Irawat Foundation Manipur ki maiketi ki fongdokre Manipur Press Club ta pangthokiba pawgi mifam amada foundation asigi president KH Gopen Luwang na hai mahak na luching foundation asigi kangbu amana haukiba September 5 dagi horaga tampak ki district singda leiba lau pari lising tara romda koina chatuna yengsilubada laufong kya lau uba yadaba lau panba horaga nong tarak tabadagi lau kangba laubuk lekrak chatpa laufong kya thengnaraki maram aduna hauzik leriba fivam masida lamdam masida ikang thokle haina lengakna lauthokuna paikhat fam thokpa thaba paikhat kadabani haukiba lisingani taramapanda ikang thokibagi compensation ju pitoktana leriba asi athubada pitokadabani haina mahakna taksinki Manipur gi laufam sing da ithei laukhong mating chana leitriba asigi yenglaga paikhat fam thokpa thabak sing paikhat naba taksiladuna ithei laukhong semgataba center na thadarakiba chauraba senfam sing kadai mangkhre haiba khangnaba inquiry committee ama semduna thijingadabani haina sufungduki Manipur ki lau kwanba yadriba laufam sing asigi oina drought thokle haina lauthopiu aduga 2019 da thokiba drought do koi laumi sing da paisa ma bu pidaba Manipur government na paisa leite na release to pidaba se koi laumi sing bu kele yamna thoina yin bidaba gi kudam amara haibdo koi hunjaningi
aduna 2019 ki drought thokibagi sentrol singabu lomi singa yam tuna manganbiu Manipur ithai lokong ki pesa thada khabanina maduki labukta dil leramdrabnina maduki high level oiba inquiry committee am sembi rakanda ithai lokong khaki oiba board ama khoi basi yengjanbiu pena hapta ama chana tawiba board ki details is the loi lejare lokong khadima loina bok chatlaga tawbadi ngambi sangaga di lobuk singja loina leiba adugo manu hu chatlaga yengu matamdadi mag leiter chatpa kaino singa loi le madugi khadama busde leiba photo mayam sina sakhi ni si letter atnem si malkum to ma lokom singi June Tara Nipan gi Thodokta Laikidraba Athoba Tara Nipan gi Khuvam Oiriba Kekrupata United Committee Manipurna Langban Heitha Leithabagi Thoram Pangthokre June Tara Nipan gi Thodokta Laikidraba Athoba Singi Mafamda Katpa Tarpan Aduda United Committee Manipur ki President Joy Chandra Konthokjamna Hai Athoba Singi Mafamda Cheng Lei Hai Ising Khuzo Kachabagi Thoram Ama Ngasi Pangthokchabani Lisingani amagi June Taramari da Nation IM amadi India government anina Bangkok ta tongnaba agreement amada without territorial limit haiba wafombu yaning daba utuna Manipur kaiba yaroi haiba kholauda miyoi 12 lekide Hariba athoba sing asigi mafamda makoi matung induna makoina pamjaramba manglan adu tung ingani haibagi wakhalonda ngasigi langban heitha leitha asi katpani haina phangthokhi Indo Myanmar border gi akhoi gi kumpura ba chayen ba hai Kumpur Basayanarba ase, Masi Atu Matam, the Waro Shalamo Pubiro Hibane. I coin a Hijabadi, Manipur Degi, External Affairs MOS Minister, Tamo Yambung Arke, Renzen Su, Housing Minister Oiri. Aduga, Manipur Su, BGP Langa Ladeba, Nasiki Kudong Chabas, Mangan Gonseva, Nasiki Kudong Chabas, Mangan Ragadi, Matung the Masi Kudong Chabi, Pang the Suyaba, Maram Aduna, Atu Matamda, I could get say in the river border get 398 kilometers, Sangba border get say in the river. Waroishan Pubiraga, Atu Matamda, if I put the Tambiramba, I could get Uncle just saying the Tambu, I could get Uncle Mangan of Honagosi, I could Matam Mangan Gomsi. Lining Thau Sanamahi Puya Santokluf More na Sinduna ngasi More Haino Makong Lekai Ward number 7 the Leiba Ima Kondong Lairembi Haraubungda Langban Tarpon Katpagi Thoram Pangthokre Laiwe Kraba Ipai Pu Sing Ahalaman Singi Mafamda Langban Thana Lakpada Ngamjaba Hirang Lirang Kharadang Machamasu Oijariba Singna Katchaba Thoram Aduda Lining Thau Sanamahi Puya Santokluf More gi Thongmi Sing Amasung More gi Myamna Kya Sarukyaki Matang sa break kamatang longminasi. DS Enterprises Keshamthong na organize tawba mga suba langbang kekil. Nakadol ba September gi tang taraga tagi October gi tang taraga ni toy pawba. Tales compound na leba aptak kangjay bung da pangpok sargan. Langbal Kaitil asida Manipur da lairiba full khudingmakki cultural item amadi store sing thongbigani. Mangarak suba Langbal Kaitil asida national amadi international gi oiba store chama hena saruk yagadori. Nipal tangdana pangthokpa festival amani. Festival asida gambling item amati yawjaroi handloom handicraft amadi disabled singi oina Soul 20 khudongtawa thamjai. Tongan musical event rock show Manipuri matam isai loinana with the star dance competition amadi fashion event kaya su Langbal Kaitil uba khongbigani. Please come and enjoy at Langbal Kaitil. Please come and enjoy at Langbal Kaitil. Break matungda taramna okchari makhataba pau amuk pizari Miyamna Manipur gi handloom gi pothok sing asi malem gi thakta uthok na bokhot aminasi amadi lengak na commerce and industry department da pikiba lam acre ani dasmik ani taruk adu sengba sagase haina handloom promotion council Manipur gi president Jingtam Luwang na phungdokre wafam asi ngasi handloom promotion council Manipur na sinduna Gem Hall da pangthokiba handloom convention ga mari lenana Jingtam Luwang na phungdokibani Mark na hai jahi taragi mamangdagi Manipur lengak na commerce and industry department da permanent oina trade exhibition center amadi handloom gi kanaba thabak tongnaba pikhrabasu chanambam khangdana sengat pidana leire
Madugi tayonabada mafam maduda PWD quarter amadi atai atopa thabakki semgat sagatkani haibagi pautare masi laibak thibani masna handloom ga mari leinaba thabak paikhatpada mapung fadaba haibadu ori lengak da piriba mafam madu ningtina semgat labadi nungtigi exhibition demonstration mela amadi conference tawba yaba center oigani Mafam madu tourist spot su oibada natana fisabi singna hingna bohonabada kana bo oigani aduna mari leinaba singna semgat sagatna bohona biu haiki Thoramadu da Urban Bank ki retired assistant general manager Longjam Nilamani National Awardee Handicraft A Lukhoi social activist El Bilasini Susarugyaki Manipur People's Party MPP gi Hauzik President Oriba Chingakham Samjai Aranba Mawong Mikhalda Mai Paktuna Oikibani Haina Vice President Oriba Y Vimna Amuka Sufongdokhrei Ngasi Manipur Press Club ta pangthokiba paugi mifam amada Y Vimna hai Party asigi President Khangadaba Numitki Mangoinana Samjai na interim president oina leringaida vote thadabada Yaugadaba Electoral College ta Miyoi Taranipan Hapchinduna vote adu kakibani Adubu Hiramasigi Matangda High Court da case ama chathari Adubu court ki well ngaidana Samjai na party ki office ta thabak toba thomi kya thabak tagi lokthokpa amadi party dagi tanthokpa thabak chathaduna leire haina phongdoki Party asigi matangda Manipur miyamda chamamnaba leiriba asigi matangda sengdokladuna vimna hai Court ki wayal ama laklaga achum aran khanglaba matungda party asi amuk chingkhatna mohona minasi haina mahakna makhataki Maitai bu scheduled tribe list chalhallu haina scheduled tribe demand committee of Manipur STDCM na changslakpa khongjang gi makha tarakpa oina ngasi Usawavan club sayang ningthau merapaibi ga kusamnaraga Sagolban sayang da wakat mifam chathakre Wakat mifam aduga mari lenana Usawavan club ki secretary Sanjembam Narbipin na hai Scheduled Tribe Demand Committee Manipur STDCM na changsliba khongjang asi club asina sagotli Manipur da yathomi maitai furup asi masing yamlaktabana maram oiduna lamdam masidagi mutkigadra haibagi nungnangba adu leire maram aduna maitai bu scheduled tribe list chalhannaba Manipur lengak na honagadabane Makhatana maitai bu scheduled tribe list chalhannaba honarakpada mateng pangani haiki Sayol helping hand gi thomi singi oiba sakhang maikhang nabagi mifam Punsi Mayol haina timda ngasi Imphal East ki wakha laimachingda leiba Chingtam Unity Park ta pangthokre Thoramadu da Assistant Professor Dr. Romeo Manipur University ki Research Scholar Chingshubam Manglem Ton amadi Helping Hand ki Senior Member Longjam Manishang na maru oiba myoising oina sarukyaki Mifamadu da Chingshubam Manglem Ton na hai Punna hingminari ba kunai amada miyoi amana awaba tarakpada sel paiba paidaba thidana punna chongthoktuna mateng panglaba matamdata afaba nungshi chanaba kunai ama oiba ngamgadoribani thoram aduga mari lenana Sayol Helping Hand gi member singna Chingtam Unity Park ta u chara kharasu thaki Technopol District Committee na More Working Journalist Union Maujugi lisingani kunithoi dagi kunmari fawba thaupugadaba sing okhrei MSU Technopol District Committee na sinduna More Bazar Ward number 6 ta leiba luf asigi office ta okpagi thoram adu pangthokibane thoram adu da More Working Journalist Union Maujugi thomi singda MSU na ngamjoba khudol tamki amade Maujugi thabak thoram khudimakta MSU gi maikai dagi angamba mateng pangbagi wafam phongdokhi Lamjingba Finance na miyamdagi lanthum fongna matpada All Manipur Lamjingba Investor Association Amliana Aronba Maikum uplaga mateng pangshinaba honabra haina Lamjingba Investors Group thangmaibon na hanglakli Manipur Press Club ta pangthopa paugi mifam amada group asigi member khangembam samungau na hai miyamdagi namthak tawduna awaba tahaliba singbo logi matungina chairak pigadabane masida lengak na tuminna yengduna leithokloidabane Banning of Unregulated Deposit Scheme Act lising anita mapangi makada khankiba DC sing amadi SP singna makhoi gi tawfom thokpa mathau sing pangthokduna awaba nanghauraba miyamgi awaba kohangadabani natrabadi makhoi su lona yadaba microfinance kangbu asidagi sel charga lautuna ba yaure hainingai leite haiki miyamdagi sel matlaga mayum thadoktuna senkraba sanam jeki ga Delhi da MOU khutek pinare hariba asi tabada angakpa poe
Huranba miga tinaba marupti huranbani haidaba ngamloi haina mahakna makhataki. Manipurda unregulated oiba illegal oiba microfinance institute mayam ama leire aduna moji oidabu wangam ngakani masina maram oidram leita lairaba innocent depositors moji dosata ba paisa jingji haiba microfinance kangbu jingda mati gidna covid matamda sigibena ju mayam yawram nong matatraga nong madi noigi praja jingda awaba tagadore haina haibaji Reserve Bank of India gi official kangbu laktra Manipur gi chief secretary chief minister unadana unregulated deposit scheme chalaiba ponzi scheme chalaiba kangbu mayam ama leire haina haibaje section wa hairma bani matam jana due care lawda ponzi scheme chalaiba kangbu jingje masigi movable immovable asset loinama khudatta freeze tawsan gadabani haidana budget act 2019 na haijay ngasi mak phawba freeze tawbai wafam de leite adonadi competent authority na budget act na hairi waji inre haibane Thobal district ki Khangabok de laiba United Youth Club na silaga ngasi club asigi sanglenda nomagi oiba laumi singi training program ama pangthokre lamyan ba irabot ki chamaga kuntaruk suba mapok kumon thauramga mari lenana club asina Khangabok khul sinba thungna miyamga loinana thavum ama chuf na chathagadaba aigi iramdam lu nalhansi aigi lambi lu nalhansi haiba lu nanbagi campaign ga mari lenana ngasi ki laumi singi training program adu pangthokpani hairi ngasi ki thoram aduda gram vikas RSS Thobal district ki president social worker Dr. Khundrakpam Akoishna na lamdam masigi laumi singna sasan marang kaina loiraga organic farming da mai onsin naba honabagi matam yaure haiba wafam thamki mak na hai India asida lariba myam asi chada marfu romdi laumini ngasi di law ubada ariba matam gi law pathap adu yaraktre scientific method ta laumi singna mai onsilaga pothok chathok henna puthok naba honaminarasi Aikoi organic revolution ama puraklasi ngasi ki training program aduda Manipur lenga ki agriculture department ki APO case nimai chana lawbukta fau thaba amadi habingba loiraba matungda laina tilna na nahalakpadagi ngangthoknaba pambai sing haiba hiramda akhang ahi oina marik chumna wangangki law loklaba tungda fau sing adu karamna ligadagi haibagi matangdasu expert asina laumi singda sugaina thamki training program aduda agriculture department ki OSD Thongam Jay Prakash amadi ICM ki director KESHORCHANDRA resource person singoina laumi singna law ubada thengnari ba laina tilna gi awaba kya gi matangda kokhanaba pambai sing sugaina thamki laumi marfu henbana sarugyaduna pangthokiba training program aduda sprayer pump singsu laumi singda yanthoki Khundrakpam Akoishna KESHORCHANDRA Ujwala Khangabok Jila Parishad member K. Ras Mohanna Jila Parishad asigi manungda leriba miyamda LPG gas connection leptana fangalapagi sarukama oina ngasisu athofam Indian Gas Service Thobalga khusamnaduna Ujwala LPG connection and distribution program ama Khangabok part 1 Khulakpam lekai da leiba K. Lala Mandir da pangthokrai Jila Parishad asigi manungda leiba khangatlaba beneficiary yangkai banga da lemna gas yen thokpa amadi Ujwala LPG connection gi matangda awareness su pikiba thoram aduda JP member KH Rasmohol athokpa Indian gas ki proprietor Obudi amadi laikai gi ahal sing L Tomba Khuman S Raja Maitai amadi M Rameshwar na president member singoina saruk yakhi Thorongi sarukama oina LPG gas karamna asoi angam yaudana sizinagani haibagi matangda athokfom Indian gas ki proprietor Obudina miyamda wangangki ST Demand Committee na Bisnupur District ki Morang Kaithil da Kaithil Fambi Ima Singna nomagi sintha leptuna Maitai bu ST gi list cholhanabagi damak wakat mifama mapangthokre ST Demand Committee Salaikan Baluf COVID-19 Solve Committee Puna Sathakiba Mifamduda Salaikan Baluf ki Vice President El Gopal na ST ama oibagi machak suna yauriba yellow misu oriba mitaida STP ba haibasi masana taraba wafamni aduna international law na su yaraba aduga Indian Constitution gi manga suba schedule da su yauriba STP bagi wafam si maitai ekhoi da su piba yai haibasi fongdoki Thoramadu the ST Demand Committee ki General Secretary K. Vogendrajit Luf asigi Working President Richard Colonel S. L. Lokendro su sarugyaki tung the ST Demand PU haiba kholau kya sulauki
Tera Akham Laikai Amadi Lokrakum Laikai Youth Sing Pulaga Semkiba Machin Group Asigi Oiba Tabok Torom Makata Turkpoina Ngasigi New Kaitelman Bida Labour Guidance Ki De-Addiction Center Asida Machin Manawgi Maikadegi Achamba Pot Chai Khara Mating Pangbagi Torom Pangthokre Ngasigi Mating Pangbagi Nungi Oiba Pandamde Hauzik Nisagi Ipakta Tauduna Lairaba Lamdam Masigi Ichil Inaw Singbu Achumba Lambida Purakna Bakhona Bani Hari Makata Rakoda Sigi guidance kita leiriba akhoi kano sing official sing akhoi ga machim nauga sidigi auna makata na tabak puna chatmina jamse sijima thamdari Sawombung Sangit Sama Sawombungi ngasi chahi gi mifam famduna nauna thaupugadaba miyoi sing khanbagi thoram ama pangthokre anauba thaupugadaba miyoi sing adudi President KS Samungau Vice President Yai Mahauba Secretary Huidrom Guna Mangang Assistant Secretary Wahengbam Janmen Joy Meite NG Jenta Amadi Treasurer A Kunjani Loinana Executive Committee oina miyoi taramari amasu half-ki Toronga Mari Lenada Sawombum Sangit Samas Asi Ngasidagi Chahi Humfugi Mamangda Lamdam Asigi Ahalaman Singna Art and Culture Yokadabagi Pandamda Yamna Wana Sengola Badi Haina Singtanaki Laikidaba founder member Singi Mafam the Su minute Ama to minute left to Nakai Kumnabu Utki Haina Wahengbom Jan Manjoy Maiti Assistant Secretary Sawombum Sangit Samas Sawombuna Fondrakli Chahi Asigi Bosem Amasung Kosem Naloba Class 10 Amasung 12 ki exam da first division the Laktuna Mai Panglakraba Lari Kengbom Lekai ki Mahiroi Singh Taram na Oktuna Puting Thogot Pagi Thoram Ama Ngasi Pangthokre The Lari Kengbom Lekai Clubs Coordinating Committee LLCCC Sinduna Lari Kengbom Makha Lekai de Leiba Napan Khong Community Hall da Pangthokiba Thoram Matuda Laifong Kunau Jilla Parisad ki member Lairenjam Olen Lari Kengbom Lekai Gram Panchayat ki Pradhan Hizam Tombi Amadi LLCCC ki President N Novin Chandra President member Singhoina Sarukyaki LLCCC na Sinduna Anirak Suba Oina Pangthokiba Thoramatuda Chahi Asi Bosem Amasung Kosem na Lawba Class 10 Amasung 12 ki exam da First Division da Mai Pakpang Amlakraba Mairoi Singda Sale Amasung Certificate Sing Piduna Pungning Thawatki Maharashtra ki Nagpur da laiba Samatya Sahitya Academy na Manipur da ki Dr. Yumnam Nandini Devi da mahaki education ki lamda lauriba thaudang sing adubu sakhangbo oina lifetime SFN International Award lising ani kunithoi pidunai kai kumnabu lakre hari Lengyan fee citation amadi momento yawa International Award adu ngasi Nagpur gi Hotel Dwarkamai dagi conference hall da Samata Sahitya Academy ki National President Dr. DS Tandekar State President GR Banjare State Secretary Puran Tandekar Youth ki President Rohit Tandekar Assam ki State ki President Hemchandra Burman Nagpur District President Arun Rawat Organization PRO Singh Sudhir Diogirkar amadi Sumit Kamblena Chingwa Singna Sarugyaduna Pangthokiba International Teachers Day Conference Lisingani Kunithoi da Dr. Yumnam Nandini na Khusanar Kibani Hari Imphal East Kurai Thangzam Lekai degi Dr. Yumnam Nandini Hauzik Directorate of SEERT Imphal gi OSD oina thabak toribata natana AIR amasung Durdasan Kendra Imphal gi approved singer ni Cultural Forum Manipur lifetime member su oribi Dr. Nandini Ipak tugi Torbanduda Kauba Sareng Larik amasu Fongkrai Matang asta break matang lominasi PONYTV na makhal mathel gi thoram sing sanduk-tuna miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak pa channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijari ba contact number natraga email asida miyamna suggestion pibirak na ba harjari miyam gi suggestion bu khawramna ngaijari
ब्रेक की मतुंगदा तरामना ओक्चरी मखातापा पाव अमु पिजरी खोरिलोन चाखवतनबा अमदी अइबा अइबी क्याबु मना पिदुना चथरपा थौरंगा इरोइनना राइटर्स क्लब मणिपुर नंबोलना मसी कुनिपा लक्सुबा लिंखतखिबा नुमित निंगसिंग पालन ngasi रॉयल एकेडमी ऑफ लॉ ओइरंबा लो ओइनामदा पांगथोखरै थौरमदुदा सेज बुफेना इबा थेंगु नहा कोबा सरेंग लिसांग लाइरिक अमा अमदी वाकोन चेफोंग अमसु फोंकी थौरमदुदा राजेन सरंग थेमना थौरमपु रॉयल एकेडमी ऑफ लॉ ओइनामगी सेक्रेटरी आई जुगेश्वरना अखन्नबा मिथुंग अमदी प्रोफेसर केएस कुंजोना अथोइबा मिथुंग ओइकी थौरमदुदा टोइजम बिहारी निंगसिंग साहित्य मना इमोजित निंगोंबना अइबा लोइबी चिंगुम लेंगदना हाइबा लाइरिकता मना फीकी थौरमदुदा अइबा अइबी केस इबेटोन डॉक्टर ओ चाउबा अमदी मनिंद्र कोनसमदा मखोइना पीबा खोरिलोनगी खुदोलबु काइकुमनाबो उत्पा ओइना मनासिंग पिखी तुंगदा मना फंगलबा इमोजितना मना असि मंगोंदा खुसिनबा हराउबा वाफों क्या मिफम अदुदा थमकी Imphal East District Masters Athletic Association asinduna ngarangdagi pangthokpa ahanba Imphal East District Master Athletics Meet 2022 ngasi loisinkhrai Kumalampak Men Stadium da pangthokiba Athletic Meet loisinbagi thauram aduda Khetrigao SC gi MLA Sheikh Norul Hassan Imphal East District Master Athletic Association gi President Thokchom Rasnikanta amadi YAS ki Director T Fulena Sarukyaki थौरमदुदा वांगांगलदुना खेट्रिगाव एससी की एमएलए शेख नोरुल हसन हाई लमदम मसिदा लेरिबा अहलसिंगी ओइना पांगथोकलिबा मास्टर एथलेटिक मीट असि यामना अफावा खोंथांगनी मीट असिना लमदम असिगी नहासिंगदसु अनौबा इनोट अमा पीदुना लमदम असिदगी ममिंग लैबा एथलेट कया पुथोकपगी लंबी हेना नक्सलगनी अमरोमदा मतुंग तारकपा चही सिंगदसु हेना माइपाकपा अमदी हेना फजना अनौबा इनोट अमगा लोइनना पांगथोकनबा होतनासि हानसु महाकना मखा ताकी Nominini chukna pangthokiba ahanba Imphal East District Master Athletic Meet 2022 aduda tongan ba event kunda nupi athletic chamuga humputara taruk amadi nupa athletic chamuga sufna mapanna Master Athletic Meet aduda sarugyaki ngasi ahumrak suba edition gi oina Kaksing World War II Memorial Run ama Kaksing District ki manung channa leiba Khunjampat Ground Kaksing Wairida MLA Mayang Langbam Rameshwar amadi former boxing world champion Laishram Saritana hauduna lamthakrai ngasi gi Memorial Run aduda India gi mafam kya dagi lakpa myoi sing yauna chaurakta myoi lising ani rom na sarugyaki ngasi gi Memorial Run asi Kaksing runner sing na masa mahu faba kunai ama semnaba amadi pollution free oiba environment ama semnaba hotnariba sida sagotna bani hari ngasi gi Memorial Run aduda chahi 19 dagi 35 fawbagi category da leiba LR Luther amadi Tayin Jam Russia na 12 kilometer run da makok mathang taki amadi chahi 13 dagi nifu manga fawbagi category gi oina Ranjana amadi NP Singh na competition adugi winner oiki District Football Association Moirang na sinduna Kwakta Public Ground da chathariba 3rd El Kerani First Division League ki ngasi sanakiba match da AKSA Kwakta bu Mart Moirang na ahum anida maithiba pikrai State asigi oina haukiba pung kunmari da nupa ama amadi nupi ahum puna myoi mari positive oikrai active case kun lairi amadi sikhibagi baw laite laina asna maram oiraga hauzik fawda myoi lising aniga chamaga nifuri pan laikidre amadi myoi lakama lising kuthatre changa ga marfutara mathoina riko Lushilakpada Maroi Bapa Omona Pizari Ninghan Naba Taudana Kana Honorabadi Tungi Punsida Mai Pakpa Haibadu Soidana Oigani Haina Kangabok Assembly Constituency ki MLA Okram Surja Kumar na Fungo Kray
Leibak ki thabak tawriba mahiroi loop singna lalhobaga samnagadu mayek sengna mahiroi oina layu haina ADCP Clay Khongsai na phongdokre. Manipur da ikam thokle haina lengak na lauthork na ba Irawat Foundation Manipur ki market digi takslakli. United Committee Manipur na Kekrupata Juntara Nipan ki thodokta laikhidraba athoba singi mafamda langban gi haitha leitha damkhre. Amadi haukiba pung kunmari da Manipur gi oina COVID-19 gi anauba case mari thenakre asiba amata yaukre. Matang asta poni prime time news loisinjare micheng tabira punamapu amuka hana khurumjari.